Thobal District Lilong Thobal Amadi Yaripok Municipal Council Singda Mafung Phana Building By-Laws ama semdona chana hanabagi pandamda Model Manipur Unified Building By-Laws listing ani kunmari haive hiramda nongmagi oiba Brainstorming Session among asi Thobal Municipal Council meeting hall da pangthokkhre Manipur Lenga ki Town Planning Department ki Sentang Makada Thobal Municipal Council TMC amadi Manipur Architects Forum MAF nasinduna Lilong Thobal Municipal Council Building By-Laws listing ani kunmanga Thobal Municipal Council Building By-Laws listing ani kunmanga amadi Yaripok Municipal Council Building By-Laws listing ani kunmanga haiva hiramda khana nainabagi thauram maduda Manipur Lenga ki Planning and Development Authority ki Secretary ki Thausu Puriba Mahut ki Director Ngangbam Jogendra Kuman Chana athoiba mithunglen Chief Town Planner Manipur AR N Banju Singh na thauram mapu TMC ki Caretaker Chairperson Khangembam Biswarjit Singh Yaripok Municipal Council ki Caretaker Chairperson Konjengbam Ito Singh amadi Lilong Thobal Municipal Council ki Caretaker Chairperson Ibem Chana akhanaba mithunglen Singh oina saruk yaki By-Laws semduna chathagadoriba asi praja miyam gi shafanaba madhi yaifanaba gi damaktani By-Laws mapung phana chanhanduna sel changna sakiba building sing lengak na lokshin ba mathau tarabasu isa gi changkiba sel sing adu lengak na hanjingadoribani masi kudingmak asi phangnaba By-Laws da yauriba sing adu ngakna chatpa mathau tai haiba wafam sing ngasigi akangahi sing na phongdoknaki mifam adu da saruk yakiba sing na building By-Laws sing asi Town sing da karigi damakta chanaba mathau taribano karamba makhal ki By-Laws lamdamasida chanaba mathau tabage By-Laws sing adu mapung phaba By-Laws ama ohennaba kari mathau tabage haibana chingbagi matangda wafam kaya phongdoknaki thoramadu ki technical session da MAF ki President AR Git Kumar Nepram na Model Manipur Unified Building By-Laws listing ani kunmari ki matangda wangangki Lamdamasida hokiba chahi lising ani kulhumdoi me ahumdagi hauna thoklaliba kangluk ki irangda tawai katkraba athoba singgi imungda Indigenous Peoples Association of Kangleipak ipak na ngamba khudol tambagi thorama pangthokkhre Lamdamasigi leiriba tongan ba civil society organizations kaya na sarukyaduna pangthokiba thoromaduda iramdamgi yelhumi kannabagi pandamda lepa leitana sangsilakhiba ipak ki president Ketramium Somendro na haikifda lamdamasida thokliba irang asina Iramdam Izati Singh asigidamak thawai na ponthapi khraba athoba singgi imung manungda lup asina ngasi su ningsing bakhak natana makoi gi lehuriba imung gi miyoi singgi khanduna makoi gi sentok lambida mateng kharada oirabasu haiduna ngasi gi tengbang asi pibani tengbang asi da candle sanaba machine ga loinana wax amadi langsu piri ahan boina leikidraba imung kun khangatuna piriba tengbang asi makha chatharakpada lemhoriba imung khudingmakta tengbang asi Pihanabagi pandam thamli haiba wafam sing phongdokhi akoina ahanbu phase gi oina ngasi mi kunda akoi semilon da khardo su mating oina ba magi lehoriba magi loinabi amadi lehoriba magi ima sina mating oina na ba government na mayam mamam pesa piraga su adugi matakta lumna organization su mokoi bu ningsingi mokoi bu kaudi legidaba moi hero sing bu mokoi bu ningsingi kaudi mokoi gi dumda khoi loop sing organization sing miyam na ngasi ju lepli mokoi bu ningsingi hebdo adugi manungsana khoi ngasi mi kunda pithok sabani